Heart attack amasung cardiac arrest ani asigi khetnaba kharadang your cures ki site tagi puduna laksari. Ahanbada heart attack haibasi karino haibadu khangminnarasi. Heart yaunaba e puduna lakliba blood vessel amada e na punjalaga semba clot kauba amana thachinduna thamba aduni. BHF research na aikoida heart attack asi oxygen amadi nutrients singbu heart tagi hakchangi body tissue sing yaunaba puriba arteries asida clot laisanbadagi thokhanbani haiba khanghanbire. BHF research na masibu mayamda khanghanbibagi damakta thagatpa phongdoksari. Masigi problem asina maram oiraga blood asi heart ki muscle singda yauba ngamhande. Masina nangonda chaina pigani amadi nasada phajalakpa chapsalakpagum tawrakani. Thabakta chakpana chingba mayoknagani. Adubu mi kharadadi chumna khajiktang hainadaba phawraga tokpa yai. Mi kharadadi yamna henjanna naba phawrakpasu yai. Heart attack tawriba mi adu gyan mangloi masana akoibada leiba pumba khangjagani. Gyan adum itatana leigani. Mi adu humang kangakani aduga sor honba ngamlakloi. Adubu masigi pibamsi miyoi amada thokpa thengnarabadi 108 ta call tawbiyu. Masi emergency ni. Emergency response team lakpa ngaina. Miyoi adu phamda handuna charangna handana gyan tana thambiyu. Cardiac arrest haiba asidadi heart asina e chingthok chingjin phajana tawramba adu lepkhidoribani. Maramdi heart na electrical signal pirakpa matamda asoiba yaurakpanani. Aduna nangi brain dasu oxygen yauraklaroi. Masina maram oiraga cardiac arrest thengnariba miyoi aduna brain da oxygen yauraktaduna gyan mangkhidoribani. Makhoi adu sor sumna honba ngamaktaba yai. Aduga sor sungon honba ngamkidabasu yai. Aduna hek thengnaba mikupta 108 ta emergency call tawbiyu. Mahaki heart adu e chingthok chingjin ngamloi. Adubu nangnadi mahaki heart adu e chingthok chingjin ngamhanba yagani. Aduna nahakna emergency response team yoksalaktringaida miyoi aduda rescue breath haibadi machin manungda sor kamjanbigani. Aduga chest compression thabakta namduna miyoi adubu hingduna lainaba hotnabigadabani. Masi pumnamak asi CPR gi manungda loina challi. Aduna nangna CPR haibasi matau karamna fajana tawgani khanglabadi adom-adomgi imung manung marup mapang amadi miyoi amada hekta cardiac arrest asi tholakpa matamda nangna matang matam chana miyoi adugi punsi adubu kanba ngamhaugadoribani. Aduna CPR haibasi niyom sumna matau karamna tawgadage haibadu khangnabagi damakta screen da tholakliba video asida muktang sangduna yengbiyu.